ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯈꯪꯕ ꯉꯝꯗꯦ ꯄꯨꯟꯁꯤꯗ ꯑꯋꯥꯕꯗ ꯐꯪꯅꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯃꯇꯝꯒ ꯂꯣꯏꯅꯅ ꯃꯥꯏ ꯄꯥꯛꯄꯁꯤꯡ ꯐꯪꯂꯕ ꯇꯨꯡꯗ ꯐꯪꯅꯈꯤꯕ ꯑꯋꯥꯕꯁꯤꯡꯕꯨ ꯅꯤꯡꯁꯤꯡꯂꯛꯏ ꯄꯨꯟꯁꯤꯗ ꯊꯦꯡꯅꯈꯤꯕ ꯈꯨꯗꯣꯡꯆꯥꯗꯕ ꯑꯋꯥꯕꯁꯤꯡꯅ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯐꯥꯎ ꯄꯨꯔꯛꯇꯨꯅ ꯃꯥꯏ ꯄꯥꯛꯍꯟꯈꯤ꯫ ꯄꯨꯟꯁꯤꯗ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯄ ꯑꯩꯈꯣꯏꯕꯨ ꯍꯤꯡꯕꯒꯤ ꯂꯝꯕꯤ ꯁꯦꯝꯃꯤ꯫ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯃꯔꯝ ꯑꯃ ꯂꯩꯕꯅ ꯊꯣꯛꯏ꯫ ꯄꯨꯟꯁꯤꯗ ꯑꯆꯧꯕ ꯑꯋꯥꯕ ꯃꯇꯥꯡ ꯂꯥꯛꯄ ꯑꯩꯈꯣꯏꯕꯨ ꯑꯆꯧꯕ ꯈꯨꯗꯣꯡꯆꯥꯕ ꯄꯤꯕ ꯑꯣꯏꯔꯛꯄꯁꯨ ꯌꯥꯏ꯫ ꯉꯁꯤꯒꯤ ꯑꯃꯥꯡꯕ ꯑꯣꯏꯔꯤꯕꯗꯨ ꯂꯥꯛꯀꯗꯕ ꯃꯇꯝꯗ ꯇꯣꯡꯖꯕ ꯑꯣꯏꯔꯛꯄꯁꯨ ꯌꯥꯏ꯫ ꯈꯥꯡꯕ ꯑꯃꯗꯤ ꯍꯣꯠꯅꯖꯃꯜꯒꯤ ꯔꯥꯖꯦꯟꯅ ꯃꯍꯩ ꯐꯪꯈꯤ꯫ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯁꯪꯒꯣꯝ ꯌꯥꯝꯅ ꯊꯣꯛꯄ ꯁꯟ ꯁꯤꯔꯕꯁꯨ ꯔꯥꯖꯦꯟꯅ ꯋꯥꯈꯜ ꯁꯣꯟꯊꯕ ꯇꯧꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯍꯣꯠꯅꯕ ꯂꯦꯞꯈꯤꯗꯦ꯫ ꯃꯍꯥꯛꯅ ꯄꯨꯟꯁꯤꯗ ꯂꯥꯛꯄ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡꯕꯨ ꯃꯥꯌꯣꯛꯅꯈꯤ, ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯑꯍꯣꯡꯕ ꯄꯨꯔꯛꯈꯤ꯫ ꯊꯥꯖꯕ ꯑꯃꯗꯤ ꯆꯥꯎꯊꯣꯛꯄ ꯋꯥꯈꯜꯒ ꯂꯣꯏꯅꯅ ꯋꯥꯈꯜꯕꯨ ꯁꯣꯟꯊꯍꯟꯕꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛꯅ ꯂꯦꯞꯇꯅ ꯍꯣꯠꯅꯈꯤ꯫ ꯂꯣꯏꯔꯛꯄꯗ ꯃꯍꯥꯛꯅ ꯈꯪꯈꯤ ꯄꯨꯟꯁꯤꯒꯤ ꯑꯆꯧꯕ ꯈꯨꯗꯣꯡꯆꯥꯗꯕꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯃꯇꯨ ꯃꯆꯥꯕꯨ ꯀꯟꯈꯤ, ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯕꯨ ꯑꯆꯧꯕ ꯃꯥꯏ ꯄꯥꯛꯄꯔꯣꯝꯗ ꯄꯨꯔꯛꯈꯤ꯫ ꯋꯥꯔꯤꯁꯤꯕꯨ ꯇꯥꯕ ꯃꯇꯝꯗ ꯋꯥꯈꯜꯕꯨ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯗ꯭ꯔꯒꯗꯤ ꯋꯥꯔꯤꯒꯤ ꯃꯔꯨꯑꯣꯏꯕ ꯁꯔꯨꯛꯁꯤꯡ ꯊꯥꯗꯣꯛꯀꯅꯤ꯫ ꯚꯤꯗꯤꯑꯣꯁꯤꯕꯨ ꯃꯔꯛꯇ ꯅꯠꯇ꯭ꯔꯒ ꯌꯦꯡꯈꯠꯂꯒ ꯊꯥꯗꯣꯛꯀꯗꯕ ꯂꯩꯔꯕꯗꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯌꯦꯡꯕꯤꯒꯅꯨ꯫ ꯄꯨꯟꯁꯤꯗ ꯑꯋꯥꯕ ꯃꯇꯥꯡ ꯂꯥꯛꯄꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ? ꯋꯥꯔꯤꯁꯤꯅ ꯄꯨꯟꯁꯤꯒꯤ ꯑꯁꯦꯡꯕ ꯎꯍꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯋꯥꯕ ꯃꯇꯝ ꯑꯩꯈꯣꯏꯕꯨ ꯊꯨꯒꯥꯏꯕꯒꯤ ꯅꯠꯇꯦ, ꯑꯂꯣꯠꯄ ꯂꯝꯕꯤꯕꯨ ꯈꯪꯍꯟꯕꯒꯤꯅꯤ꯫ ꯄꯨꯟꯁꯤꯅ ꯑꯩꯈꯣꯏꯕꯨ ꯁꯤꯡꯅꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯄꯨꯟꯁꯤꯒ ꯃꯥꯌꯣꯛꯅꯕ ꯉꯝꯗꯕꯒꯤ ꯇꯣꯛꯊꯣꯛꯄꯒꯤ ꯅꯠꯇꯦ꯫ ꯃꯥꯏꯊꯤꯕꯁꯤꯡꯕꯨ ꯃꯔꯨ ꯑꯣꯏꯅ ꯂꯧꯗꯕꯅ, ꯐꯠꯇꯕ ꯋꯥꯈꯜꯕꯨ ꯊꯝꯗꯕꯅ ꯄꯥꯟꯗꯝꯕꯨ ꯐꯪꯍꯜꯂꯤ꯫ ꯑꯃꯔꯣꯝꯗ ꯃꯥꯏꯊꯤꯕ ꯂꯥꯛꯄ ꯑꯃꯗꯤ ꯐꯠꯇꯕ ꯋꯥꯈꯜꯒꯤ ꯃꯔꯥ ꯆꯦꯠꯍꯟꯕꯅ ꯑꯩꯈꯣꯏꯕꯨ ꯑꯃꯝꯕ ꯂꯝꯕꯤꯗ ꯅꯝꯊꯩ꯫ ꯚꯤꯗꯤꯑꯣꯁꯤꯕꯨ ꯃꯄꯨꯡ ꯐꯥꯅ ꯌꯦꯡꯗꯨꯅ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯑꯃꯗꯤ ꯑꯍꯣꯡꯕꯁꯤꯡ ꯄꯨꯔꯛꯂꯁꯤ꯫ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯄ ꯑꯐꯕꯒꯤꯗꯃꯛ ꯊꯣꯛꯏ꯫ ꯋꯥꯍꯩꯁꯤ ꯊꯥꯖꯕ ꯉꯝꯈꯤꯗꯦ, ꯂꯣꯏꯔꯛꯄꯗ ꯑꯆꯨꯝꯕ ꯑꯣꯏꯔꯝꯃꯤ꯫ ꯋꯥꯍꯩꯁꯤꯅ ꯂꯧꯁꯤꯡ ꯑꯃꯗꯤ ꯄꯨꯟꯁꯤꯒꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡꯕꯨ ꯊꯥꯖꯕ ꯇꯥꯛꯏ꯫ ꯔꯥꯖꯦꯟ ꯆꯝꯅ ꯅꯣꯡꯃꯒꯤ ꯁꯨ ꯅꯣꯝꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯨꯟꯁꯤ ꯍꯤꯡꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯄꯨꯛꯆꯦꯜ ꯐꯕ, ꯍꯣꯠꯅꯕ ꯀꯟꯕꯅ ꯑꯇꯣꯞꯄꯅꯁꯨ ꯃꯍꯥꯛꯀꯤ ꯂꯝꯗꯝꯗꯨꯗ ꯏꯀꯥꯏ ꯈꯨꯝꯅꯅ ꯍꯤꯡꯂꯝꯃꯤ꯫ ꯅꯨꯡꯇꯤꯒꯤ ꯅꯨꯃꯤꯠ ꯊꯣꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯍꯥꯛ ꯍꯤꯡꯒꯣꯜꯗ ꯆꯠꯇꯨꯅ ꯊꯕꯛ ꯁꯨꯔꯝꯃꯤ꯫ ꯍꯤꯡꯒꯣꯜꯅ ꯃꯍꯥꯛꯀꯤ ꯁꯨꯞꯅꯇꯒꯤ ꯍꯤꯡꯕꯒꯤ ꯄꯥꯝꯕꯩ ꯈꯛꯇ ꯅꯠꯇꯦ, ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯋꯥꯔꯤꯁꯨ ꯍꯤꯡꯒꯣꯜꯁꯤꯗ ꯌꯥꯎꯔꯤ꯫ ꯃꯍꯥꯛꯀꯤ ꯍꯤꯡꯒꯣꯜ, ꯑꯌꯨꯛꯀꯤ ꯅꯨꯃꯤꯠ ꯃꯉꯥꯜꯅ ꯃꯍꯥꯛꯄꯨ ꯋꯥꯈꯜ ꯊꯧꯒꯠꯂꯤ꯫ ꯑꯌꯨꯛꯀꯤ ꯑꯏꯪꯕ ꯅꯨꯡꯁꯤꯠꯅ ꯃꯍꯥꯛꯄꯨ ꯅꯨꯡꯉꯥꯏꯕ ꯐꯥꯎꯍꯜꯂꯤ꯫ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯁꯟꯕꯨ ꯄꯨꯗꯨꯅ ꯍꯤꯡꯒꯣꯜꯗ ꯆꯠꯇꯨꯅ ꯁꯝꯄꯣꯠ ꯈꯣꯏꯗꯨꯅ ꯂꯩꯕꯥꯛꯄꯨ ꯇꯧꯊꯣꯛꯏ꯫ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯃꯍꯥꯛꯀꯤ ꯊꯥꯔꯤꯕ ꯃꯅꯥ ꯃꯁꯤꯡꯕꯨ ꯌꯦꯡꯁꯤꯜꯂꯤ, ꯏꯁꯤꯡ ꯆꯥꯏꯗꯨꯅ ꯍꯥꯔ ꯍꯥꯞꯇꯨꯅ ꯃꯇꯤꯛ ꯆꯥꯅ ꯌꯣꯛꯈꯠꯂꯤ꯫ ꯃꯍꯥꯛꯀꯤ ꯍꯣꯠꯅꯕ ꯀꯟꯕꯒꯤ ꯃꯔꯝꯅ ꯃꯍꯥꯛꯀꯤ ꯍꯤꯡꯒꯣꯜꯒꯤ ꯃꯍꯩ ꯃꯔꯣꯡ ꯃꯇꯤꯛ ꯆꯥꯅ ꯄꯥꯜꯂꯤ꯫ ꯃꯍꯥꯛꯀꯤ ꯍꯣꯠꯅꯕ ꯀꯟꯕꯕꯨ ꯎꯔꯒ ꯑꯇꯣꯞꯄꯁꯤꯡꯅ ꯃꯉꯣꯟꯗꯒꯤ ꯇꯝꯖꯔꯝꯃꯤ꯫ ꯑꯇꯣꯞꯄꯅ ꯃꯍꯥꯛꯄꯨ ꯎꯔꯒ ꯊꯕꯛ ꯁꯨꯅꯤꯡꯕ ꯄꯣꯛꯂꯝꯃꯤ꯫ ꯔꯥꯖꯦꯟꯒꯤ ꯌꯨꯝ ꯂꯩꯕꯥꯛꯅ ꯁꯥꯕ, ꯆꯔꯨꯅ ꯀꯨꯞꯄ ꯑꯆꯝꯕ ꯌꯨꯝꯅꯤ꯫ ꯁꯨꯃꯥꯡꯗ ꯇꯨꯜꯁꯤꯒꯤ ꯃꯟꯗꯤꯔ ꯑꯃ ꯂꯩ꯫ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯅ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯄꯨꯟꯁꯤꯗ ꯑꯐꯕ ꯄꯨꯔꯛꯅꯕ ꯏꯁꯣꯔꯗ ꯊꯧꯅꯤꯖꯩ꯫ ꯔꯥꯖꯦꯟꯒꯤ ꯂꯣꯏꯅꯕꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯑꯋꯥꯕ ꯃꯇꯥꯡꯗ ꯃꯄꯨꯡ ꯐꯥꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯈꯤ꯫ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕ ꯂꯣꯏꯁꯤꯜꯂꯒ ꯍꯤꯡꯒꯣꯜꯗ ꯔꯥꯖꯦꯟꯒꯤ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ꯫ ꯔꯥꯖꯦꯟꯒꯤ ꯃꯆꯥ ꯑꯅꯤꯅꯤ, ꯑꯃꯅ ꯅꯨꯄꯤ ꯑꯃꯅ ꯅꯨꯄꯥ꯫ ꯁꯟꯙ꯭ꯌꯥ ꯌꯥꯆꯪꯂꯛꯄ ꯈꯨꯗꯤꯡꯒꯤ ꯃꯄꯥꯅ ꯍꯜꯂꯛꯄ ꯉꯥꯏꯖꯩ꯫ ꯔꯥꯖꯦꯟꯒꯤ ꯄꯨꯟꯁꯤꯗ ꯑꯋꯥꯕꯅ ꯊꯜꯂꯝꯃꯤ, ꯑꯗꯨꯕꯨ ꯀꯩꯗꯧꯅꯨꯡꯗ ꯋꯥꯈꯜ ꯁꯣꯟꯊꯗꯨꯅ ꯐꯠꯇꯕ ꯆꯤꯟꯖꯥꯛ, ꯃꯍꯥꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯨꯝꯒꯤ ꯃꯤꯁꯤꯡꯒꯤ ꯃꯥꯡꯅꯕ ꯂꯝꯕꯤꯗ ꯀꯩꯗꯧꯅꯨꯡꯗ ꯆꯠꯈꯤꯗꯦ꯫ ꯃꯇꯝ ꯄꯨꯝꯕꯗ ꯍꯣꯠꯅꯕ ꯂꯦꯞꯂꯝꯗꯦ꯫ ꯄꯨꯟꯁꯤꯗ ꯂꯥꯛꯄ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡꯕꯨ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯃꯥꯌꯣꯛꯅꯈꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯊꯥꯖꯈꯤ ꯄꯨꯟꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯃꯔꯝ ꯑꯃꯅ ꯑꯣꯏ, ꯑꯐꯕ ꯑꯣꯏꯕꯒꯤꯗꯃꯛ ꯑꯣꯏꯔꯤꯕꯅꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯔꯥꯖꯦꯟꯅ ꯍꯤꯡꯒꯣꯜꯗꯒꯤ ꯊꯣꯛꯂꯛꯄ ꯃꯅꯥ ꯃꯁꯤꯡꯅ ꯌꯨꯝꯒꯤ ꯑꯋꯥꯠ ꯑꯄꯥ ꯃꯦꯟꯕ ꯉꯝꯂꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯀꯤ ꯂꯩꯖꯕ ꯍꯤꯡꯒꯣꯜꯕꯨ ꯌꯣꯟꯊꯣꯛꯂꯒ ꯁꯟꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯁꯟꯕꯤꯗꯨꯅ ꯑꯣꯏꯔꯝꯃꯤ꯫ ꯁꯟꯕꯤꯁꯤꯅ ꯅꯨꯡꯇꯤꯒꯤ ꯁꯪꯒꯣꯝ ꯌꯥꯝꯅ ꯄꯤꯔꯝꯃꯤ꯫ ꯁꯟꯕꯤꯒꯤ ꯌꯥꯝꯅ ꯐꯖꯕ ꯁꯑꯣꯡ ꯁꯕꯥꯟꯅꯤ, ꯂꯥꯏꯕꯛꯇ ꯑꯉꯧꯕ ꯊꯝꯕꯥꯜ ꯁꯥꯠꯂꯤ, ꯑꯁꯨꯝꯅ ꯂꯥꯏꯅ ꯃꯁꯛ ꯈꯪꯕ ꯉꯝꯃꯤ꯫ ꯁꯟꯕꯤꯕꯨ ꯔꯥꯖꯦꯟꯅ ꯏꯃꯨꯡꯒꯤ ꯃꯔꯨꯑꯣꯏꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯅ ꯂꯨꯅ ꯇꯧꯔꯝꯃꯤ꯫ ꯔꯥꯖꯦꯟꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯁꯟꯕꯤꯅ ꯏꯜꯂꯝꯃꯤ꯫ ꯅꯨꯡꯇꯤꯒꯤ ꯁꯣꯏꯕ ꯇꯧꯗꯅ ꯁꯟꯕꯤꯒꯤ ꯃꯆꯤꯟꯖꯥꯛ ꯃꯄꯨꯛ ꯊꯟꯅ ꯄꯤꯖꯔꯝꯃꯤ꯫ ꯏꯪ ꯄꯤꯊꯛꯏ, ꯅꯨꯡꯁꯤꯅ ꯅꯥꯟꯕꯤ, ꯁꯪꯒꯣꯝ ꯁꯨꯝꯂꯝꯗꯥꯏꯗ ꯇꯞꯅ ꯃꯔꯥꯏꯕꯛꯇ ꯅꯥꯟꯊꯩ꯫ ꯑꯁꯨꯝꯅ ꯇꯧꯕꯅ ꯁꯟꯕꯤꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯔꯝꯃꯤ, ꯁꯪꯒꯣꯝ ꯌꯥꯝꯅ ꯄꯤꯔꯝꯃꯤ꯫ ꯔꯥꯖꯦꯟꯒꯤ ꯃꯇꯨꯒ ꯃꯆꯥꯒꯅꯁꯨ ꯁꯟꯕꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯅꯨꯡꯇꯤꯒꯤ ꯃꯆꯥꯅ ꯁꯟꯕꯤꯕꯨ ꯅꯥꯟꯗꯨꯅ ꯁꯥꯟꯅꯩ꯫ ꯁꯟꯕꯤ ꯔꯥꯖꯦꯟꯒꯤ ꯃꯔꯨꯑꯣꯏꯕ ꯍꯤꯡꯕꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯑꯣꯏꯔꯝꯃꯤ꯫ ꯅꯨꯡꯇꯤꯒꯤ ꯑꯁꯦꯡꯕ ꯁꯪꯒꯣꯝ ꯁꯨꯝꯗꯨꯅ ꯃꯐꯝꯗ ꯌꯣꯟꯕ ꯔꯥꯖꯦꯟꯅ ꯆꯠꯂꯝꯃꯤ꯫ ꯃꯤꯁꯤꯡꯅ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯁꯪꯒꯣꯝ ꯑꯃꯗꯤ ꯑꯇꯣꯞꯄꯒ ꯆꯥꯡ ꯇꯧꯅꯕ ꯉꯝꯗꯕ ꯁꯪꯒꯣꯝꯒꯤꯗꯃꯛ ꯃꯌꯥꯝꯅ ꯊꯥꯒꯠꯂꯝꯃꯤ꯫ ꯔꯥꯖꯦꯟꯒꯤ ꯁꯦꯟꯗꯣꯡ ꯌꯥꯝꯕꯕꯨꯗꯤ ꯅꯠꯇꯦ, ꯏꯃꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯋꯥꯠꯇꯅ ꯃꯦꯟꯁꯤꯟꯕ ꯉꯝꯂꯝꯃꯤ꯫
ꯃꯍꯥꯛꯅ ꯑꯁꯦꯡꯕ ꯁꯪꯒꯣꯝ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯍꯣꯠꯅꯕ ꯀꯟꯕꯕꯨ ꯃꯁꯥꯗ ꯆꯥꯎꯊꯣꯛꯄ ꯄꯣꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯍꯣꯠꯅꯕꯕꯨ ꯊꯥꯒꯠꯆꯔꯝꯃꯤ꯫ ꯔꯥꯖꯦꯟꯅ ꯈꯜꯂꯝꯃꯤ ꯁꯟꯕꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯂꯥꯛꯄ ꯑꯆꯧꯕ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯅꯤ꯫ ꯂꯣꯏꯅꯅ ꯃꯍꯥꯛꯅ ꯁꯟꯕꯨ ꯉꯥꯛ ꯁꯦꯟꯕꯗ ꯑꯋꯥꯠꯄ ꯑꯃꯠꯇ ꯊꯝꯂꯝꯗꯦ꯫ ꯁꯟꯙ꯭ꯌꯥ ꯌꯥꯆꯪꯂꯛꯄꯗ ꯍꯤꯡꯒꯣꯜꯗꯒꯤ ꯋꯥꯅ ꯔꯥꯖꯦꯟ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯨꯃꯥꯡ ꯌꯧꯔꯛꯄꯗ ꯁꯟꯕꯤꯗꯨ ꯇꯥꯗꯨꯅ ꯁꯪꯒꯣꯜꯗ ꯂꯩꯕ ꯎꯔꯝꯃꯤ꯫ ꯁꯟꯕꯤ ꯂꯩꯃꯥꯏꯗ ꯂꯦꯡꯗꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯔꯥꯖꯦꯟꯅ ꯎꯕꯗ ꯊꯋꯥꯏ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯀꯤꯕ ꯑꯃꯒ ꯂꯣꯏꯅꯅ ꯁꯟꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯂꯥꯏꯕꯛꯇ ꯄꯥꯏꯗꯨꯅ ꯌꯦꯡꯉꯤ꯫ ꯁꯟꯕꯤꯒꯤ ꯃꯁꯥꯗꯤ ꯏꯪꯊꯔꯝꯃꯤ꯫ ꯅꯣꯝꯗꯨꯅ ꯌꯦꯡꯉꯤ, ꯀꯔꯤꯁꯨ ꯂꯦꯡꯕ ꯇꯧꯔꯝꯗꯦ꯫ ꯃꯇꯥꯡꯗꯨꯗ ꯃꯍꯥꯛꯅ ꯈꯪꯈꯤ ꯁꯟꯕꯤ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯄꯨꯝꯕ ꯅꯤꯛꯂꯝꯃꯤ꯫ ꯇꯞꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯕꯨ ꯀꯧꯏ꯫ ꯊꯃꯣꯏ ꯁꯣꯛꯄ ꯃꯑꯣꯡꯁꯤ ꯎꯕꯗ ꯔꯥꯖꯦꯟꯒꯤ ꯅꯨꯄꯤꯁꯨ ꯃꯤꯠꯇꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯏ꯫ ꯊꯃꯣꯏ ꯁꯣꯛꯅ ꯔꯥꯖꯦꯟꯅ ꯐꯝꯊꯗꯨꯅ ꯁꯟꯕꯤꯒꯤ ꯃꯀꯣꯛꯄꯨ ꯃꯐꯩꯕꯥꯛꯇ ꯊꯥꯡꯒꯠꯇꯨꯅ ꯀꯣꯜꯂꯒ ꯀꯞꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯟꯕꯤꯕꯨ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯗꯒꯤ ꯊꯥꯗꯣꯛꯄ ꯉꯝꯗꯅ ꯅꯨꯡꯁꯤꯅ ꯀꯣꯟꯁꯤꯜꯂꯒ ꯀꯞꯂꯝꯃꯤ꯫ ꯔꯥꯖꯦꯟ ꯊꯥꯖꯔꯝꯗꯦ ꯃꯆꯥꯒꯨꯝꯅ ꯁꯦꯟꯅꯗꯨꯅ ꯂꯩꯔꯝꯕ ꯁꯟꯕꯤ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯒꯨꯝ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯌꯨꯝꯗ ꯅꯨꯡꯉꯥꯏꯇꯕꯅ ꯊꯜꯂꯝꯃꯤ꯫ ꯌꯨꯝꯗꯨ ꯁꯟꯕꯤꯅ ꯂꯩꯔꯤꯉꯩꯗ ꯏꯊꯟ ꯊꯟꯅ ꯀꯔꯤꯁꯨ ꯋꯥꯠꯇꯕ ꯑꯣꯏꯅ ꯂꯩꯔꯝꯕ ꯍꯧꯖꯤꯛ ꯏꯍꯥꯡ ꯍꯥꯡꯅ ꯎꯔꯝꯃꯤ꯫ ꯔꯥꯖꯦꯟ ꯋꯥꯈꯜ ꯇꯧꯐꯝ ꯈꯪꯗꯅ ꯂꯥꯡꯇꯛꯅꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯈꯤꯗꯕꯒꯨꯝ ꯐꯥꯎꯔꯝꯃꯤ꯫ ꯔꯥꯖꯦꯟꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤꯒꯤ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯁꯟꯕꯤꯅ ꯑꯣꯏꯔꯝꯃꯤ꯫ ꯁꯤꯇꯁꯨ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯃꯇꯨ ꯃꯆꯥꯒꯤ ꯑꯋꯥꯠꯄ ꯀꯔꯝꯅ ꯃꯅꯤꯡ ꯊꯨꯡꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯑꯋꯥꯕ ꯄꯣꯛꯂꯝꯃꯤ꯫ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯔꯝꯅ ꯍꯤꯡꯒꯅꯤ? ꯂꯥꯛꯀꯗꯕ ꯄꯨꯟꯁꯤꯅ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ? ꯁꯟꯕꯤꯗꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯔꯣꯏ꯫ ꯋꯥꯈꯜꯁꯤꯅ ꯄꯨꯝꯅꯃꯛꯇꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯏꯁꯣꯔꯕꯨ ꯁꯣꯟꯗꯨꯅ ꯀꯞꯂꯝꯃꯤ, ꯍꯦ ꯏꯁꯣꯔ, ꯅꯪꯅ ꯀꯔꯤꯒꯤ ꯊꯣꯛꯍꯜꯂꯤꯕꯅꯣ? ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯧꯖꯤꯛꯁꯨ ꯊꯥꯖꯕ ꯉꯝꯗꯗꯨꯅ ꯁꯟꯕꯤꯕꯨ ꯅꯣꯝꯗꯨꯅ ꯍꯧꯒꯠꯂꯛꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯁꯟꯕꯤ ꯀꯩꯗꯧꯅꯨꯡꯗ ꯍꯧꯒꯠꯂꯔꯣꯏ꯫ ꯔꯥꯖꯦꯟꯒꯤ ꯋꯥꯈꯜꯗ ꯑꯃꯝꯕ ꯎꯔꯝꯃꯤ, ꯃꯔꯝꯗꯤ ꯂꯥꯛꯀꯗꯕ ꯄꯨꯟꯁꯤꯒꯤ ꯑꯁꯦꯡꯕ ꯊꯧꯗꯣꯛꯁꯤꯡ ꯃꯍꯥꯛꯅ ꯎꯔꯝꯃꯤ꯫ ꯊꯧꯗꯣꯛꯁꯤ ꯁꯟ ꯑꯃ ꯁꯤꯕꯒꯤ ꯅꯠꯇꯦ, ꯁꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯄꯨꯝꯅꯃꯛꯇꯒꯤ ꯑꯆꯧꯕ ꯑꯋꯥꯕꯅꯤ꯫ ꯃꯍꯥꯛꯅ ꯂꯝꯕꯤ ꯑꯃꯠꯇ ꯎꯔꯝꯗꯦ, ꯀꯣꯛ ꯄꯥꯏꯗꯨꯅ ꯈꯨꯔꯨ ꯀꯨꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯑꯀꯤꯕ ꯋꯥꯈꯜ ꯑꯃꯅ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯂꯝꯗꯦ꯫ ꯍꯧꯖꯤꯛ ꯑꯩ ꯏꯇꯨ ꯏꯆꯥꯒꯤ ꯃꯄꯨꯛ ꯀꯔꯝꯅ ꯊꯜꯍꯟꯒꯅꯤ? ꯃꯍꯥꯛꯀꯤ ꯑꯋꯥꯠꯄ ꯂꯩꯇꯅ ꯐꯁꯤ ꯍꯤꯡꯂꯝꯕ ꯁꯪꯒꯣꯝꯗꯒꯤ ꯐꯪꯂꯛꯄ ꯁꯦꯜꯅ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯁꯟꯕꯤꯅ ꯂꯩꯇ꯭ꯔꯕꯗ ꯀꯗꯥꯏꯗꯒꯤ ꯁꯪꯒꯣꯝ ꯐꯪꯒꯅꯤ? ꯀꯔꯝꯅ ꯁꯦꯜ ꯊꯨꯝ ꯂꯥꯛꯀꯅꯤ? ꯔꯥꯖꯦꯟꯒꯤ ꯄꯨꯟꯁꯤ ꯃꯇꯦꯡ ꯐꯪꯗꯕ ꯄꯨꯟꯁꯤ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯨ ꯃꯆꯥ ꯔꯥꯖꯦꯟꯒꯤ ꯅꯥꯛꯇ ꯂꯦꯞꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯥꯏꯊꯣꯡꯗ ꯁꯦꯡꯅ ꯂꯥꯛꯀꯗꯕ ꯄꯨꯟꯁꯤꯒꯤ ꯑꯀꯤꯕ ꯄꯣꯛꯄ ꯎꯔꯝꯃꯤ꯫ ꯔꯥꯖꯦꯟꯅ ꯈꯪꯉꯤ ꯂꯥꯛꯀꯗꯕ ꯄꯨꯟꯁꯤ ꯌꯥꯝꯅ ꯑꯋꯥꯕ ꯑꯣꯏꯔꯒꯅꯤ꯫ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯍꯧꯈꯤꯕ ꯄꯨꯟꯁꯤꯕꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯀꯔꯝꯅ ꯃꯍꯥꯛꯅ ꯁꯟꯕꯤꯕꯨ ꯅꯥꯟꯕꯤꯈꯤ, ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯁꯖꯤꯛ ꯈꯥꯎꯗꯨꯅ ꯃꯄꯨꯛ ꯊꯟꯅ ꯃꯆꯤꯟꯖꯥꯛ ꯄꯤꯖꯈꯤ, ꯑꯗꯨꯒ ꯁꯟꯕꯤꯗꯨꯃꯛ ꯃꯍꯥꯛꯀꯤ ꯃꯥꯡꯗ ꯊꯋꯥꯏ ꯌꯥꯎꯗꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯔꯥꯖꯦꯟꯒꯤ ꯃꯪꯂꯥꯟ ꯄꯨꯝꯕ ꯎꯐꯨꯜ ꯑꯣꯏꯈꯤ꯫ ꯔꯥꯖꯦꯟꯒꯤ ꯑꯋꯥꯕꯁꯤ ꯆꯤꯡꯗ ꯃꯩ ꯆꯥꯛꯄꯒꯨꯝ ꯂꯩꯀꯥꯏꯗ ꯁꯟꯗꯣꯛꯈꯤ꯫ ꯀꯨꯏꯍꯧꯗꯅ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯇꯤꯜꯂꯔꯦ꯫ ꯃꯤ ꯄꯨꯝꯅꯃꯛ ꯅꯨꯡꯁꯤꯔꯕ ꯁꯟꯕꯨ ꯆꯠꯈꯤꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ꯫ ꯃꯤ ꯈꯔ ꯑꯃꯗꯤ ꯃꯥꯏꯊꯣꯡꯗ ꯔꯥꯖꯦꯟꯒꯤ ꯈꯟꯗꯨꯅ ꯅꯨꯡꯉꯥꯏꯇꯕ ꯎꯏ, ꯈꯔ ꯑꯃꯅ ꯅꯨꯡꯉꯥꯏꯇꯕ ꯃꯥꯏꯊꯣꯡꯅꯤ꯫ ꯂꯩꯀꯥꯏꯒꯤ ꯅꯨꯄꯥ ꯑꯃꯅ ꯔꯥꯖꯦꯟꯗ ꯍꯥꯏ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯅꯤ꯫ ꯁꯟꯕꯤꯁꯤ ꯅꯪꯒꯤ ꯑꯃꯠꯇ ꯉꯥꯏꯕ ꯁꯦꯟꯊꯣꯛ ꯂꯝꯕꯤꯅꯤ꯫ ꯍꯧꯖꯤꯛ ꯅꯪ ꯀꯔꯝꯅ ꯂꯦꯟꯒꯅꯤ? ꯑꯇꯣꯞꯄ ꯑꯃꯅ ꯑꯃꯨꯛ ꯍꯥꯏ, ꯏꯁꯣꯔꯅ ꯅꯪꯉꯣꯟꯗ ꯌꯥꯝꯅ ꯆꯨꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯍꯜꯂꯤ꯫ ꯍꯣꯠꯅꯕ ꯂꯦꯞꯇꯕꯒꯤ ꯇꯨꯡꯗ ꯅꯪꯅ ꯁꯤꯒꯨꯝꯕ ꯄꯨꯟꯁꯤ ꯃꯥꯌꯣꯛꯅꯕ ꯇꯥꯔꯤ꯫ ꯔꯥꯖꯦꯟ ꯃꯀꯣꯛ ꯅꯣꯟꯊꯗꯨꯅ ꯇꯨꯃꯤꯟꯅ ꯂꯦꯞꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡꯗ ꯄꯤꯔꯥꯡ ꯈꯪꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯕ ꯉꯝꯂꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯇꯕꯅ ꯃꯍꯥꯛꯄꯨ ꯂꯣꯟ ꯊꯣꯛꯇꯕ ꯑꯃ ꯑꯣꯏꯍꯟꯕꯒꯨꯝ ꯑꯣꯏꯔꯝꯃꯤ꯫ ꯃꯇꯥꯡꯁꯤꯗ ꯃꯐꯝꯗꯨꯗ ꯂꯧꯁꯤꯡ ꯂꯩꯕ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕꯕꯨ ꯀꯣꯛꯍꯟꯕ ꯉꯝꯕꯒꯤ ꯋꯥ ꯍꯥꯏꯕ ꯑꯍꯜ ꯑꯃꯅ ꯔꯥꯖꯦꯟꯗ ꯍꯥꯏ, ꯑꯋꯥꯕ ꯊꯥꯗꯣꯛꯂꯣ, ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯣꯏꯕ ꯑꯐꯕꯒꯤ ꯑꯣꯏꯕꯅꯤ꯫ ꯋꯥꯁꯤ ꯇꯥꯔꯒ ꯄꯨꯝꯅꯃꯛ ꯉꯛꯅꯔꯝꯃꯤ, ꯍꯥꯏꯅꯔꯝꯃꯤ ꯁꯤꯒꯨꯝꯕ ꯃꯇꯥꯡꯁꯤꯗ ꯑꯍꯜꯁꯤꯅ ꯔꯥꯖꯦꯟꯗ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯅꯣ? ꯔꯥꯖꯦꯟꯁꯨ ꯉꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏ, ꯁꯤꯒꯨꯝꯕ ꯃꯇꯥꯡꯁꯤꯗ ꯀꯔꯝꯅ ꯑꯐꯕ ꯑꯣꯏꯒꯗꯕꯅꯣ? ꯑꯍꯜꯒꯤ ꯋꯥꯍꯩꯁꯤꯅ ꯔꯥꯖꯦꯟꯕꯨ ꯁꯥꯎꯍꯟꯕ ꯑꯣꯏꯈꯤ꯫ ꯔꯥꯖꯦꯟꯅ ꯍꯥꯏ, ꯑꯩꯒꯤ ꯁꯟ ꯁꯤꯕ ꯀꯔꯝꯅ ꯑꯐꯕ ꯑꯣꯏꯒꯗꯕꯅꯣ? ꯁꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯄꯨꯝꯅꯃꯛꯇꯒꯤ ꯑꯆꯧꯕ ꯑꯃꯥꯡꯕꯅꯤ꯫ ꯔꯥꯖꯦꯟꯅ ꯑꯍꯜꯗ ꯋꯥ ꯀꯌꯥ ꯍꯥꯏꯗꯨꯅ ꯁꯥꯎꯅꯤꯡꯕ ꯐꯣꯡꯗꯣꯛꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯔꯥꯖꯦꯟꯅ ꯑꯍꯜꯒꯤ ꯊꯛꯁꯤ ꯈꯥꯁꯤ ꯊꯝꯗꯨꯅ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯄꯨꯝꯅꯃꯛ ꯑꯣꯏꯔꯕꯁꯨ ꯑꯍꯜꯒꯤ ꯋꯥꯍꯩꯗꯨ ꯃꯍꯥꯛꯀꯤ ꯀꯣꯛꯇ ꯂꯩꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯣꯏꯕ ꯑꯐꯕꯒꯤꯗꯃꯛꯇ ꯑꯣꯏꯕꯅꯤ꯫ ꯃꯍꯥꯛꯅ ꯈꯪꯕ ꯉꯝꯂꯝꯗꯦ ꯂꯝꯕꯤ ꯑꯃꯠꯇ ꯎꯗꯕ ꯃꯇꯥꯡꯁꯤꯗ ꯀꯔꯤ ꯑꯐꯕ ꯑꯣꯏꯔꯛꯀꯗꯕꯅꯣ? ꯁꯟꯕꯤꯅ ꯂꯩꯈꯤꯗꯕ ꯇꯨꯡꯗ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯋꯥꯕ ꯍꯦꯟꯒꯠꯂꯛꯂꯝꯃꯤ꯫ ꯃꯉꯣꯟꯗ ꯁꯦꯜ ꯇꯥꯟꯕꯒꯤ ꯂꯝꯕꯤ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯅꯨꯃꯤꯗꯥꯡ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡ ꯇꯨꯝꯈ꯭ꯔꯕ ꯇꯨꯡꯗ ꯃꯥꯡꯒꯣꯟꯗ ꯐꯝꯗꯨꯅ ꯃꯍꯥꯛ ꯃꯁꯥꯒꯤ ꯂꯥꯏꯕꯛꯇ ꯇꯥꯏꯅꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯍꯣꯠꯅꯖꯃꯜ, ꯃꯍꯥꯛꯀꯤ ꯈꯟꯖꯕ ꯄꯨꯝꯕ ꯀꯥꯏꯔꯝꯃꯤ꯫ ꯔꯥꯖꯦꯟꯅ ꯏꯁꯣꯔꯅ ꯃꯉꯣꯟꯗ ꯑꯂꯥꯟꯕ ꯇꯧꯕꯒꯨꯝ ꯈꯜꯂꯝꯃꯤ꯫
ꯃꯍꯥꯛ ꯍꯧꯖꯤꯛ ꯀꯔꯤꯁꯨ ꯇꯧꯐꯝ ꯈꯪꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯀꯔꯤ ꯇꯧꯅꯤ ꯈꯪꯂꯝꯗꯦ꯫ ꯃꯉꯣꯟꯗ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯦ꯫ ꯃꯍꯥꯛꯅ ꯑꯉꯝꯕ ꯍꯣꯠꯅꯔꯕꯁꯨ ꯃꯍꯥꯛꯀꯤ ꯑꯋꯥꯕꯗꯒꯤ ꯊꯣꯛꯄ ꯉꯝꯂꯝꯗꯦ꯫ ꯌꯨꯝꯗ ꯆꯦꯡ ꯆꯥꯛ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯑꯉꯥꯡꯒꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕꯅ ꯃꯍꯥꯛꯄꯨ ꯍꯥꯏꯐꯝ ꯈꯪꯗꯅ ꯋꯥꯍꯜꯂꯝꯃꯤ꯫ ꯑꯋꯥꯕ ꯍꯦꯟꯒꯠꯂꯛꯄꯅ ꯌꯨꯝꯗ ꯂꯩꯕ ꯌꯥꯔꯛꯇ꯭ꯔꯦ꯫ ꯂꯣꯏꯔꯛꯄꯗ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯃꯄꯥꯟ ꯂꯝꯗ ꯊꯕꯛ ꯁꯨꯕ ꯆꯠꯄ ꯇꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯪꯈꯤ ꯁꯤ ꯑꯂꯥꯏꯕꯗꯤ ꯑꯣꯏꯔꯣꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯇꯨ ꯃꯆꯥꯕꯨ ꯆꯔꯥ ꯍꯦꯜꯍꯟꯗꯨꯅ ꯊꯝꯕ ꯄꯥꯝꯂꯝꯗꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯔꯥꯖꯦꯟ ꯃꯇꯨ ꯃꯆꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯊꯕꯛ ꯊꯤꯕꯒꯤ ꯃꯄꯥꯟ ꯂꯝꯗ ꯆꯠꯄꯒꯤ ꯊꯣꯛꯂꯛꯏ꯫ ꯊꯕꯛ ꯊꯤꯕꯒꯤ ꯃꯐꯝ ꯃꯐꯝꯗ ꯆꯠꯂꯝꯃꯤ꯫ ꯆꯠꯂꯤꯕ ꯃꯐꯝ ꯈꯨꯗꯤꯡ ꯑꯋꯥꯕꯅ ꯍꯦꯟꯕ ꯁꯦꯟꯗꯣꯡ ꯂꯤꯛꯄ ꯊꯕꯛ ꯁꯨꯔꯝꯃꯤ꯫ ꯅꯨꯡꯉꯥꯏꯇꯕ ꯑꯋꯥꯕ ꯊꯕꯛ ꯁꯨꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯃꯅ ꯑꯔꯨꯝꯕ ꯑꯇꯥꯒꯤ ꯕꯣꯔꯥ ꯊꯥꯡꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯃꯅ ꯆꯦꯛꯀꯤ ꯊꯕꯛ ꯁꯨꯔꯝꯃꯤ꯫ ꯍꯨꯃꯥꯡ ꯀꯪꯗꯅ ꯍꯣꯠꯅꯔꯕꯁꯨ ꯃꯄꯨꯅ ꯄꯩꯁꯥꯗꯤ ꯂꯤꯛꯅ ꯄꯤꯔꯝꯃꯤ꯫ ꯃꯇꯥꯡ ꯃꯇꯝꯅ ꯑꯣꯏꯅꯤꯡꯕ ꯑꯣꯏꯔꯕꯁꯨ ꯔꯥꯖꯦꯟꯅ ꯀꯩꯗꯧꯅꯨꯡꯗ ꯍꯣꯠꯅꯕ ꯂꯦꯞꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯈꯟꯈꯤ ꯑꯩ ꯍꯣꯠꯅꯕ ꯀꯩꯗꯧꯅꯨꯡꯗ ꯊꯥꯗꯣꯛꯂꯣꯏ꯫ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯃꯍꯥꯛ ꯑꯅꯧꯕ ꯑꯁꯥ ꯑꯃꯒ ꯊꯕꯛꯇ ꯊꯣꯛꯂꯛꯏ꯫ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯊꯕꯛꯇꯒꯤ ꯋꯥꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯋꯥꯕ ꯀꯌꯥ ꯐꯪꯅꯔꯕꯁꯨ ꯉꯝꯃꯔꯣꯏ ꯈꯟꯅꯕ ꯋꯥꯈꯜꯅ ꯃꯇꯝ ꯈꯔ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯑꯍꯣꯡꯕ ꯂꯥꯛꯈꯤ꯫ ꯔꯥꯖꯦꯟꯅ ꯏꯅꯥꯛ ꯈꯨꯟꯕ ꯃꯔꯜ ꯃꯊꯨꯝ ꯌꯥꯝꯅ ꯂꯩꯕ ꯌꯨꯝ ꯑꯃꯗ ꯊꯕꯛ ꯐꯪꯂꯝꯃꯤ꯫ ꯊꯕꯛꯇꯤ ꯑꯂꯥꯏꯕ ꯅꯠꯇꯦ꯫ ꯅꯨꯃꯤꯠ ꯆꯨꯞꯄ ꯃꯐꯝ ꯃꯐꯝꯗ ꯆꯠꯇꯨꯅ ꯄꯣꯠ ꯑꯔꯨꯝꯕ ꯍꯣꯟꯕ ꯇꯥꯔꯝꯃꯤ꯫ ꯃꯔꯛ ꯃꯔꯛꯇ ꯅꯨꯃꯤꯗꯥꯡ ꯊꯦꯡꯅꯁꯨ ꯊꯕꯛ ꯁꯨꯕ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯄꯨꯅ ꯃꯍꯥꯛꯀꯤ ꯍꯣꯠꯅꯕ ꯀꯟꯕꯕꯨ ꯎꯔꯒ ꯄꯩꯁꯥ ꯌꯥꯝꯅ ꯄꯤꯔꯝꯃꯤ꯫ ꯃꯐꯝ ꯑꯃꯗ ꯅꯣꯡꯃꯒꯤ ꯆꯔꯥ ꯍꯦꯟꯅ ꯊꯕꯛ ꯁꯨꯔꯝꯕꯗꯨ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯆꯥꯕꯗꯁꯨ ꯅꯠꯇꯅ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯇꯨꯡꯁꯤꯜꯂꯝꯃꯤ꯫ ꯔꯥꯖꯦꯟ ꯊꯕꯛꯇꯨ ꯄꯨꯛꯅꯤꯡ ꯆꯪꯅ ꯁꯨꯔꯝꯃꯤ꯫ ꯃꯇꯨ ꯃꯆꯥꯒꯤ ꯑꯋꯥꯠꯄꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯃꯅꯤꯡ ꯊꯨꯡꯍꯜꯂꯝꯃꯤ꯫ ꯇꯞꯅ ꯇꯞꯅ ꯃꯍꯥꯛꯀꯤ ꯑꯋꯥꯕꯁꯤꯡ ꯅꯨꯡꯉꯥꯏꯕꯗ ꯍꯣꯡꯗꯣꯛꯂꯛꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯃꯍꯥꯛ ꯆꯔꯥ ꯍꯦꯜꯂꯒ ꯅꯨꯃꯤꯗꯥꯡ ꯇꯨꯝꯂꯝꯗꯦ꯫ ꯅꯨꯡꯇꯤꯒꯤ ꯐꯠꯇꯕ ꯅꯨꯃꯤꯠ ꯃꯥꯌꯣꯛꯅꯕꯒꯤ ꯀꯤꯕ ꯀꯣꯛꯂꯝꯃꯤ꯫ ꯆꯍꯤ ꯈꯔ ꯃꯇꯨꯡ ꯔꯥꯖꯦꯟ ꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯃꯍꯥꯛꯅ ꯌꯨꯝꯗ ꯍꯜꯂꯒ ꯁꯟ 2 ꯂꯩꯕꯒꯤ ꯃꯄꯨꯡ ꯐꯥꯅ ꯄꯩꯁꯥ ꯇꯨꯡꯁꯤꯜꯂꯝꯃꯤ꯫ ꯌꯨꯝꯗ ꯍꯟꯕꯒ ꯃꯍꯥꯛꯀꯤ ꯇꯨꯡꯁꯤꯟꯕ ꯄꯩꯁꯥꯗꯒꯤ ꯁꯟ 2 ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯁꯪꯒꯣꯜꯗ ꯁꯟ 2ꯗꯨ ꯎꯕꯗ ꯔꯥꯖꯦꯟꯒꯤ ꯃꯤꯠꯇꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯈꯤ꯫ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯍꯧꯖꯤꯛ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕꯅ ꯊꯜꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯁꯦꯟꯗꯣꯡ ꯁꯤꯈꯤꯕ ꯁꯟꯕꯤ ꯑꯗꯨꯗꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯟꯕꯤ 2ꯗꯨꯅ ꯍꯦꯟꯅ ꯊꯣꯛꯄ ꯑꯣꯏꯔꯝꯃꯤ꯫ ꯔꯥꯖꯦꯟꯅ ꯅꯤꯡꯁꯤꯡꯂꯛꯏ ꯃꯍꯥꯛꯀꯤ ꯁꯟꯕꯤꯗꯨ ꯁꯤꯔꯝꯗ꯭ꯔꯕꯗꯤ ꯃꯍꯥꯛ ꯀꯩꯗꯧꯅꯨꯡꯗ ꯃꯄꯥꯟ ꯂꯝꯗ ꯆꯠꯂꯝꯂꯣꯏ꯫ ꯆꯥꯡ ꯑꯃꯗ ꯐꯪꯕ ꯁꯦꯟꯕꯣꯛꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯋꯥꯕ ꯊꯕꯛ ꯁꯨꯕ ꯑꯣꯏꯔꯝꯂꯣꯏ꯫ ꯑꯗꯨꯕꯨ ꯐꯪꯅꯈꯤꯕ ꯑꯋꯥꯕ ꯃꯇꯥꯡꯁꯤꯡꯅ ꯄꯨꯟꯁꯤꯗ ꯑꯆꯧꯕ ꯃꯥꯏ ꯄꯥꯛꯄ ꯐꯪꯂꯤ꯫ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯍꯧꯈꯤꯕ ꯃꯇꯝꯗꯒꯤ ꯍꯧꯖꯤꯛꯅ ꯍꯦꯟꯅ ꯆꯥꯎꯈꯠꯂꯝꯃꯤ꯫ ꯃꯇꯥꯡꯗꯨꯗ ꯔꯥꯖꯦꯟꯅ ꯂꯧꯁꯤꯡ ꯂꯩꯕ ꯑꯍꯜꯒꯤ ꯋꯥꯍꯩ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯣꯏꯕ ꯑꯐꯕꯒꯤꯗꯃꯛ ꯑꯣꯏꯕꯅꯤ꯫ ꯋꯥꯍꯩꯁꯤꯗ ꯁꯥꯎꯅꯤꯡꯕ ꯄꯣꯛꯈꯤꯕ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡꯗ ꯃꯨꯃꯟ ꯃꯤꯅꯣꯛ ꯂꯥꯛꯂꯝꯃꯤ꯫ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯈꯪꯈꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯣꯏꯕ ꯑꯐꯕꯒꯤ ꯑꯣꯏꯕꯅꯤ꯫ ꯋꯥꯍꯩꯁꯤꯒꯤ ꯑꯁꯦꯡꯕ ꯋꯥꯍꯟꯊꯣꯛ ꯑꯃꯨꯛꯀ ꯍꯦꯟꯅ ꯋꯥꯔꯤꯁꯤꯗ ꯃꯈꯥ ꯇꯥꯅ ꯃꯌꯥꯝꯅ ꯇꯥꯔꯤꯉꯩꯗ ꯔꯥꯖꯦꯟꯅ ꯋꯥꯍꯩꯁꯤꯗ ꯍꯦꯟꯅ ꯊꯥꯖꯈꯤꯕ ꯐꯪꯅꯕꯤꯒꯅꯤ꯫ ꯔꯥꯖꯦꯟꯅ ꯌꯨꯝꯗ ꯍꯜꯂꯛꯄꯒꯤ ꯇꯨꯡꯗ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯍꯧꯈꯤꯕ ꯃꯇꯝꯗ ꯂꯩꯔꯝꯕ ꯈꯨꯜꯒꯤ ꯃꯑꯣꯡ ꯈꯦꯠꯅꯕ ꯎꯔꯝꯃꯤ꯫ ꯔꯥꯖꯦꯟꯅ ꯂꯩꯀꯥꯏꯗ ꯀꯔꯤꯒꯨꯝꯕ ꯑꯆꯧꯕ ꯃꯥꯡ ꯇꯥꯛꯄ ꯈꯔ ꯊꯣꯛꯄꯒꯨꯝ ꯐꯥꯎꯔꯝꯃꯤ꯫ ꯋꯥꯈꯜꯗ ꯆꯃꯝꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯈꯨꯜꯒꯤ ꯃꯤꯁꯛ ꯑꯃꯗ ꯔꯥꯖꯦꯟꯅ ꯍꯪꯉꯤ ꯀꯔꯤ ꯇꯧꯔꯦ ꯏꯅꯥꯎ? ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ? ꯈꯨꯜꯗ ꯀꯔꯤ ꯑꯋꯥꯕ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕ ꯂꯩꯕ꯭ꯔꯥ? ꯃꯤꯁꯛꯇꯨꯅ ꯁꯣꯔ ꯁꯥꯡꯅ ꯍꯟꯊꯔꯒ ꯔꯥꯖꯦꯟꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯈꯨꯝꯂꯛꯏ꯫ ꯔꯥꯖꯦꯟꯗ ꯌꯦꯡꯗꯨꯅ ꯃꯤꯁꯛꯇꯨꯅ ꯈꯨꯝꯂꯛꯏ ꯏꯌꯥꯝꯕ ꯅꯪ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯩ꯫ ꯅꯨꯃꯤꯠꯇꯨ ꯅꯪꯗꯤ ꯍꯤꯡꯍꯧꯔꯦ꯫ ꯔꯥꯖꯦꯟꯅ ꯍꯪꯉꯤ ꯀꯔꯤ ꯋꯥꯅꯣ ꯏꯅꯥꯎ? ꯅꯨꯃꯤꯗꯥꯡꯗꯨꯗ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕꯒꯦ? ꯃꯤꯁꯛꯇꯨꯅ ꯈꯨꯝꯂꯛꯏ ꯅꯪꯅ ꯊꯣꯛꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯁꯥꯊꯤꯔꯕ ꯍꯨꯔꯥꯟꯕꯁꯤꯡꯅ ꯈꯨꯜꯗ ꯂꯥꯟꯗꯥꯔꯛꯈꯤ꯫ ꯃꯈꯣꯏ ꯃꯤꯅꯨꯡꯁꯤ ꯈꯪꯕ ꯃꯤ ꯑꯃꯠꯇ ꯅꯠꯇꯦ꯫ ꯈꯨꯟꯒꯤ ꯌꯨꯝ ꯄꯨꯝꯕꯒꯤ ꯄꯣꯠ ꯄꯨꯝꯕ ꯃꯨꯜꯂꯝꯃꯤ꯫ ꯈꯨꯜꯒꯤ ꯃꯤ ꯀꯌꯥꯗ ꯑꯣꯠ ꯅꯩꯔꯝꯃꯤ꯫ ꯃꯔꯝꯁꯤꯅ ꯉꯁꯤꯁꯨ ꯈꯨꯜꯒꯤ ꯃꯤꯁꯤꯡꯒꯤ ꯃꯥꯏꯊꯣꯡꯗ ꯑꯀꯤꯕ ꯅꯨꯃꯤꯠꯇꯨꯕꯨ ꯀꯥꯎꯕ ꯉꯝꯗ꯭ꯔꯤꯕꯅꯤ꯫ ꯔꯥꯖꯦꯟ ꯏꯉꯛ ꯉꯛꯅ ꯂꯦꯞꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯊꯥꯖꯔꯝꯗꯦ ꯃꯍꯥꯛꯅ ꯀꯔꯤ ꯇꯥꯔꯤꯕꯅꯣ꯫ ꯃꯍꯥꯛꯅ ꯅꯨꯡꯁꯤꯔꯕ ꯁꯟꯕꯤꯕꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯔꯕ ꯁꯟꯕꯤꯗꯨ ꯁꯤꯔꯝꯗ꯭ꯔꯕꯗꯤ ꯃꯍꯥꯛ ꯌꯨꯝꯗ ꯂꯩꯔꯝꯒꯅꯤ꯫ ꯃꯍꯥꯛꯅ ꯈꯟꯈꯤ ꯑꯩꯁꯨ ꯁꯥꯊꯤꯔꯕ ꯍꯨꯔꯥꯟꯕꯁꯤꯡꯒꯤ ꯃꯈꯨꯠꯇ ꯇꯥꯔꯝꯕꯁꯨ ꯌꯥꯏ꯫ ꯔꯥꯖꯦꯟꯅ ꯂꯧꯁꯤꯡ ꯂꯩꯔꯕ ꯑꯍꯜꯒꯤ ꯋꯥꯍꯩ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯋꯥꯍꯩꯁꯤꯅ ꯃꯇꯝ ꯑꯃꯗ ꯃꯍꯥꯛꯀꯤ ꯄꯨꯝꯅꯃꯛꯇꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯋꯥ ꯑꯣꯏꯅ ꯈꯜꯂꯝꯕ ꯋꯥꯍꯩꯗꯨꯃꯛꯅ ꯃꯍꯥꯛꯄꯨ ꯑꯐꯕ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤꯗ ꯄꯨꯔꯛꯈꯤ꯫ ꯋꯥꯈꯜꯗ ꯐꯥꯊꯕ ꯑꯃꯒ ꯂꯣꯏꯅꯅ ꯔꯥꯖꯦꯟꯅ ꯏꯁꯣꯔꯗ ꯊꯥꯒꯠꯆꯔꯤ꯫ ꯃꯈꯥ ꯇꯥꯅ ꯃꯤꯁꯛꯇꯨꯅ ꯍꯥꯏꯔꯛꯏ ꯍꯨꯔꯥꯟꯕꯁꯤꯡꯅ ꯌꯨꯝꯁꯤꯡꯗ ꯂꯥꯟꯗꯥꯔꯝꯃꯤ꯫ ꯑꯇꯥꯡꯕ ꯁꯅꯥ ꯂꯤꯛꯀꯣꯟꯁꯤꯡ ꯃꯨꯜꯂꯝꯃꯤ꯫ ꯃꯤꯁꯤꯡꯕꯨ ꯊꯤꯅ ꯐꯨꯈꯤ꯫ ꯃꯤ ꯈꯔ ꯊꯋꯥꯏ ꯃꯥꯡꯈꯤ꯫ ꯏꯃꯨꯡ ꯈꯔꯗꯤ ꯄꯨꯡꯇꯨꯝ ꯇꯨꯝꯈꯤ꯫ ꯔꯥꯖꯦꯟꯒꯤ ꯍꯛꯆꯥꯡ ꯅꯤꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯊꯥꯖꯈꯤꯗꯦ ꯈꯨꯜꯗ ꯁꯥꯊꯤꯕ ꯑꯋꯥꯕ ꯂꯥꯛꯂꯝꯃꯤ꯫ ꯆꯤꯛꯂꯕ ꯈꯨꯡꯒꯪꯗ ꯃꯇꯨ ꯑꯃꯗꯤ ꯃꯆꯥꯒꯤ ꯁꯛꯇꯝ ꯎꯔꯛꯏ꯫ ꯀꯤꯕꯅ ꯊꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯪꯉꯤ ꯃꯍꯥꯛꯀꯤ ꯌꯨꯝꯗꯤ ꯀꯝꯗꯧꯅ ꯍꯤꯡꯍꯧꯕꯅꯣ? ꯍꯨꯔꯥꯟꯕ ꯂꯥꯛꯄ ꯃꯇꯝꯗ ꯅꯪꯒꯤ ꯌꯨꯝꯒꯤ ꯃꯩ ꯃꯨꯠꯄꯅ ꯏꯃꯝ ꯃꯝꯂꯝꯃꯤ꯫ ꯌꯨꯝꯗꯒꯤ ꯀꯞꯄ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯝꯃꯤ꯫ ꯍꯨꯔꯥꯟꯕꯁꯤꯡꯅ ꯅꯪꯒꯤ ꯌꯨꯝꯗ ꯀꯞꯄ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯅꯪꯒꯤ ꯌꯨꯝꯗ ꯆꯪꯈꯤꯗꯦ꯫ ꯍꯨꯔꯥꯟꯕꯁꯤꯡꯅ ꯈꯟꯈꯤ ꯅꯪꯒꯤ ꯌꯨꯝꯗ ꯍꯥꯟꯅꯗꯒꯤ ꯑꯋꯥꯕ ꯇꯥꯕ ꯑꯣꯏꯔꯤ꯫ ꯃꯈꯣꯏꯅ ꯅꯪꯒꯤ ꯌꯨꯝꯕꯨ ꯊꯥꯗꯣꯛꯅꯕ ꯈꯟꯈꯤ꯫ ꯔꯥꯖꯦꯟ ꯉꯛꯅ ꯂꯦꯞꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯍꯧꯈꯤꯕ ꯃꯇꯝꯗ ꯄꯨꯝꯅꯃꯛꯇꯒꯤ ꯃꯥꯡꯖꯕ ꯃꯇꯝꯕꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯇꯝꯗꯨꯅ ꯃꯍꯥꯛꯄꯨ
ꯑꯋꯥꯕ ꯄꯨꯝꯅꯃꯛꯇꯒꯤ ꯉꯥꯛꯊꯣꯛꯈꯤ꯫ ꯔꯥꯖꯦꯟ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯂꯩꯀꯥꯏꯒꯤ ꯂꯧꯁꯤꯡ ꯂꯩꯕ ꯑꯍꯜꯗꯨꯒꯤ ꯌꯨꯝꯗ ꯆꯠꯂꯝꯃꯤ꯫ ꯈꯨꯜꯗ ꯊꯣꯛꯈꯤꯕ ꯑꯋꯥꯕ ꯊꯧꯗꯣꯛꯇꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯨꯅꯔꯝꯃꯤ꯫ ꯔꯥꯖꯦꯟꯅ ꯑꯍꯜꯒꯤ ꯃꯃꯜ ꯂꯩꯔꯕ ꯋꯥꯗꯨꯒꯤ ꯃꯔꯝꯗꯒꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯀꯔꯤ ꯀꯔꯤ ꯑꯍꯣꯡꯕ ꯂꯥꯛꯈꯤꯕ ꯄꯨꯝꯅꯃꯛ ꯂꯤꯔꯝꯃꯤ꯫ ꯂꯧꯁꯤꯡ ꯂꯩꯔꯕ ꯑꯍꯜꯅ ꯔꯥꯖꯦꯟꯒꯤ ꯋꯥꯁꯤꯡ ꯇꯥꯔꯒ ꯃꯣꯟ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ, "ꯅꯪꯒꯤ ꯁꯜꯅ ꯍꯤꯡꯂꯤꯉꯩꯗ ꯃꯍꯥꯛꯀꯤ ꯉꯥꯛ ꯁꯦꯟꯕꯒꯤꯗꯃꯛ ꯅꯪ ꯅꯨꯡꯇꯤꯒꯤ ꯃꯄꯥꯟꯗ ꯇꯨꯝꯈꯤ꯫ ꯑꯏꯪ ꯑꯁꯥ ꯊꯥꯗꯣꯛꯇꯨꯅ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯁꯜ ꯑꯗꯨ ꯍꯤꯡꯂꯝꯂꯕꯗꯤ ꯅꯪ ꯃꯄꯥꯟꯗ ꯇꯨꯝꯂꯝꯒꯅꯤ, ꯍꯨꯔꯥꯟꯕꯁꯤꯡꯅꯁꯨ ꯅꯪꯉꯣꯟꯗ ꯂꯥꯟꯗꯥꯔꯝꯕ ꯌꯥꯏ." ꯔꯥꯖꯦꯟꯅ ꯃꯍꯥꯛꯀꯤ ꯑꯋꯥꯕꯁꯤꯡ ꯅꯤꯡꯁꯤꯡꯗꯨꯅ ꯃꯇꯝ ꯑꯃꯗ ꯃꯉꯣꯟꯗ ꯊꯣꯛꯂꯣꯏꯗꯕ ꯇꯝꯊꯤꯕ ꯊꯧꯗꯣꯛ ꯊꯣꯛꯄꯕꯨ ꯃꯍꯥꯛꯀꯤ ꯑꯆꯧꯕ ꯊꯧꯖꯥꯜꯅꯤ ꯈꯟꯈꯤ꯫ ꯃꯍꯥꯛꯅ ꯋꯥꯍꯩꯁꯤ ꯍꯟꯅ ꯅꯤꯡꯁꯤꯡꯉꯤ, ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯣꯏꯕ ꯑꯐꯕꯒꯤ ꯑꯣꯏꯕꯅꯤ꯫ ꯑꯍꯜꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ, "ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯁꯜꯅ ꯍꯤꯡꯂꯝꯂꯕꯗꯤ ꯅꯪ ꯃꯄꯥꯟꯗ ꯇꯨꯝꯂꯝꯒꯅꯤ, ꯍꯨꯔꯥꯟꯕꯁꯤꯡꯅ ꯅꯪꯉꯣꯟꯗ ꯂꯥꯟꯗꯥꯗꯨꯅ ꯅꯪꯒꯤ ꯊꯋꯥꯏ ꯃꯥꯡꯂꯝꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯕꯨ ꯏꯁꯣꯔꯒꯤ ꯅꯣꯡꯗꯝꯗꯒꯤ ꯁꯟꯕꯨ ꯍꯥꯟꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯀꯧꯗꯨꯅ ꯅꯪꯒꯤ ꯊꯋꯥꯏꯕꯨ ꯀꯟꯕꯤꯈꯤ." ꯔꯥꯖꯦꯟꯅ ꯏꯁꯣꯔꯒꯤ ꯊꯧꯔꯝꯁꯤꯡꯕꯨ ꯉꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯪꯈꯤ, ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯣꯏꯕ, ꯀꯔꯤꯒꯨꯝꯕ ꯑꯐꯕ ꯑꯃ ꯑꯣꯏꯕꯒꯤꯅꯤ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯑꯐꯕꯁꯤꯡꯕꯨ ꯈꯪꯕ ꯉꯝꯗꯕ ꯑꯣꯏ꯫ ꯂꯧꯁꯤꯡ ꯂꯩꯔꯕ ꯑꯍꯜꯅ ꯑꯋꯥꯕ ꯃꯇꯝꯗ ꯃꯤ ꯄꯨꯝꯕꯗ ꯑꯆꯨꯝꯕ ꯄꯥꯎꯇꯥꯛ ꯇꯥꯛꯏ꯫ ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯣꯏꯕ, ꯀꯔꯤꯒꯨꯝꯕ ꯑꯐꯕ ꯑꯃ ꯑꯣꯏꯕꯒꯤ ꯑꯣꯏꯕꯅꯤ꯫ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯄꯨꯟꯁꯤꯗ ꯑꯋꯥꯕ ꯁꯔꯨꯛ ꯑꯃ ꯁꯣꯏꯗꯅ ꯐꯪꯅꯩ꯫ ꯄꯨꯟꯁꯤꯗ ꯈꯥꯡꯕ ꯉꯝꯗꯕ ꯃꯑꯣꯡꯗ ꯑꯋꯥꯕ, ꯑꯣꯏꯍꯟꯅꯤꯡꯗꯕ ꯅꯠꯇ꯭ꯔꯒ ꯂꯥꯏꯕꯛ ꯊꯤꯕꯒꯤ ꯐꯪꯅꯕꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯈꯜꯂꯤ꯫ ꯄꯨꯟꯁꯤꯒꯤ ꯃꯝꯂꯕ ꯃꯇꯝꯁꯤꯗ ꯏꯁꯥꯃꯛꯇ ꯋꯥꯍꯪ ꯑꯃ ꯍꯪꯖꯩ, ꯑꯩꯉꯣꯟꯗꯇ ꯊꯣꯛꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯋꯥꯈꯜ ꯁꯣꯟꯊꯕ, ꯂꯥꯛꯀꯗꯕ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤ ꯃꯃꯤ ꯁꯥꯃꯤ ꯎꯏ꯫ ꯃꯔꯛ ꯃꯔꯛꯇ ꯏꯁꯣꯔꯗ ꯇꯥꯏꯅꯩ, ꯑꯩꯒꯤ ꯀꯔꯤ ꯏꯔꯥꯟꯅ ꯑꯁꯨꯛ ꯑꯆꯧꯕ ꯑꯋꯥꯕ ꯇꯥꯍꯜꯂꯤꯕꯅꯣ? ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯇꯞꯅ ꯇꯞꯅ ꯑꯁꯦꯡꯕꯁꯤꯡ ꯎꯔꯛꯀꯅꯤ꯫ ꯃꯇꯝ ꯑꯃꯗ ꯂꯥꯏꯕꯛ ꯐꯠꯇꯦ ꯈꯟꯈꯤꯕ ꯁꯤꯃꯛ ꯑꯂꯣꯠꯄ ꯊꯧꯖꯥꯜ ꯑꯃꯒꯨꯝ ꯑꯣꯟꯊꯣꯔꯛꯀꯅꯤ꯫ ꯃꯇꯥꯡꯗꯨꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯃꯤ, ꯄꯨꯝꯅꯃꯛꯁꯤ ꯑꯩꯒꯤ ꯑꯐꯕ ꯃꯇꯝꯁꯤ ꯂꯥꯛꯄꯒꯤ ꯑꯣꯏꯈꯤꯕꯅꯤ꯫ ꯄꯨꯟꯁꯤꯒꯤ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯃꯔꯨꯑꯣꯏꯕ ꯋꯥꯍꯟꯊꯣꯛ ꯁꯦꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯑꯃ ꯄꯨꯟꯁꯤꯗꯒꯤ ꯊꯥꯗꯣꯛꯅꯔꯕꯗꯤ ꯇꯨꯡꯗ ꯂꯩꯍꯧꯕ ꯑꯍꯥꯡꯕꯗꯨꯗ ꯋꯥꯈꯜ ꯆꯤꯡꯁꯤꯜꯂꯤ꯫ ꯑꯩꯈꯣꯏꯅ ꯈꯪꯗꯦ ꯆꯠꯈꯤꯕꯁꯤꯅ ꯊꯤꯡꯗꯨꯅ ꯂꯩꯈꯤꯕ ꯃꯥꯏ ꯄꯥꯛꯄꯒꯤ ꯂꯝꯕꯤꯕꯨ ꯍꯥꯡꯗꯣꯛꯂꯤ꯫ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯊꯣꯛꯂꯛꯄꯒꯤ ꯑꯩꯈꯣꯏꯅ ꯀꯩꯗꯧꯅꯨꯡꯗ ꯈꯜꯂꯨꯗꯦ꯫ ꯃꯔꯝꯁꯤꯅ ꯑꯩꯈꯣꯏꯗ ꯄꯨꯟꯁꯤꯅ ꯑꯃꯥꯡꯕ, ꯑꯋꯥꯕ ꯈꯜꯂꯨꯗꯕ ꯊꯧꯗꯣꯛꯁꯤꯡꯅ ꯅꯪꯕꯨ ꯆꯥꯡ ꯇꯧꯔꯕꯗꯤ ꯇꯣꯛꯊꯣꯛꯂꯒꯦ ꯈꯟꯕꯒꯤ ꯃꯍꯨꯠ ꯊꯧꯗꯣꯛꯁꯤꯗ ꯈꯨꯗꯣꯡꯆꯥꯕ ꯌꯥꯎꯔꯤ꯫ ꯉꯁꯤꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕ ꯍꯌꯦꯡꯒꯤ ꯑꯐꯕ ꯄꯨꯔꯛꯅꯕ ꯅꯪꯕꯨ ꯁꯦꯝ ꯁꯥꯔꯤ꯫ ꯑꯣꯏꯕ ꯌꯥꯏ ꯑꯩꯈꯣꯏꯅ ꯀꯩꯗꯧꯅꯨꯡꯗꯁꯨ ꯈꯜꯂꯨꯗꯕ ꯈꯨꯗꯣꯡꯆꯥꯗꯕ ꯑꯋꯥꯕꯁꯤꯡꯗꯨꯅ ꯑꯩꯈꯣꯏꯅ ꯏꯁꯥꯕꯨ ꯆꯥꯡ ꯅꯥꯏꯅ ꯊꯝꯕ ꯄꯨꯟꯁꯤꯕꯨ ꯊꯨꯒꯥꯏꯗꯨꯅ ꯑꯆꯧꯕ ꯃꯥꯏꯄꯥꯛꯄ ꯐꯪꯍꯟꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯕꯨ ꯐꯠꯇꯕ ꯂꯝꯆꯠ ꯆꯠꯄꯒꯤ ꯍꯩꯅꯕꯤ ꯄꯨꯟꯁꯤꯗ ꯊꯝꯂꯕꯗꯤ ꯐꯠꯇꯕ ꯃꯥꯏꯀꯩꯗ ꯄꯨꯟꯁꯤꯕꯨ ꯅꯝꯊꯒꯅꯤ꯫ ꯋꯥꯈꯜꯕꯨ ꯑꯐꯕ ꯈꯟꯕ, ꯍꯣꯠꯅꯕ ꯂꯦꯞꯇꯕꯅ ꯄꯨꯟꯁꯤꯗ ꯑꯐꯕ ꯃꯥꯏꯄꯥꯛꯄ ꯄꯨꯔꯛꯀꯅꯤ꯫ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯃꯔꯝ ꯂꯩꯇꯅ ꯀꯩꯗꯧꯅꯨꯡꯗꯁꯨ ꯑꯋꯥꯕ ꯄꯤꯗꯦ꯫ ꯂꯣꯏꯔꯛꯄꯗ ꯑꯩꯈꯣꯏꯕꯨ ꯄꯨꯝꯅꯃꯛꯇꯒꯤ ꯑꯆꯧꯕ ꯃꯥꯏꯄꯥꯛꯄ ꯐꯪꯍꯜꯂꯤ꯫ ꯑꯩꯈꯣꯏꯅ ꯃꯃꯜ ꯂꯩꯔꯕ ꯂꯧꯁꯤꯡꯁꯤꯕꯨ ꯈꯪꯕ ꯉꯝꯕꯗꯒꯤ ꯄꯨꯟꯁꯤꯗ ꯈꯨꯗꯣꯡꯆꯥꯗꯕ ꯊꯧꯗꯣꯛꯁꯤꯡꯗ ꯄꯨꯟꯁꯤꯗ ꯑꯐꯕ ꯄꯨꯔꯛꯄꯒꯤ ꯂꯥꯛꯄꯅꯤ ꯍꯥꯏꯅ ꯊꯥꯖꯔꯛꯏ꯫ ꯂꯧꯁꯤꯡꯁꯤꯕꯨ ꯊꯥꯖꯕꯗꯒꯤ ꯑꯩꯈꯣꯏꯅ ꯄꯨꯟꯁꯤꯗ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡꯕꯨ ꯀꯤꯕ ꯇꯧꯗꯅ ꯊꯧꯅꯥ ꯂꯩꯅ ꯊꯦꯡꯅꯕ ꯍꯧꯔꯛꯏ꯫ ꯅꯤꯡꯁꯤꯡꯒꯗꯕꯗꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯕ ꯑꯋꯥꯕ ꯈꯨꯗꯣꯡꯆꯥꯗꯕ ꯍꯣꯠꯅꯔꯕꯁꯨ ꯃꯥꯏ ꯄꯥꯛꯄ ꯐꯪꯗ꯭ꯔꯤꯉꯩꯗ ꯋꯥꯈꯜꯕꯨ ꯁꯣꯟꯊꯔꯣꯏꯗꯕꯅꯤ꯫ ꯁꯤꯅ ꯑꯩꯈꯣꯏꯕꯨ ꯐꯪꯅꯤꯡꯂꯤꯕ ꯄꯟꯊꯨꯡ ꯌꯧꯍꯟꯒꯅꯤ꯫ ꯋꯥꯔꯤꯁꯤꯅ ꯄꯨꯟꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡꯕꯨ ꯀꯔꯤ ꯃꯔꯝꯒꯤ ꯊꯣꯛꯂꯤꯕꯅꯣ ꯈꯪꯂꯒꯗꯤ ꯄꯨꯟꯁꯤꯕꯨ ꯍꯣꯡꯗꯣꯛꯄ ꯉꯝꯕ ꯋꯥꯈꯜꯕꯨ ꯀꯔꯝꯅ ꯈꯪꯒꯅꯤ? ꯄꯨꯟꯁꯤꯕꯨ ꯍꯣꯡꯗꯣꯛꯄ ꯉꯝꯕ ꯋꯥꯈꯜꯕꯨ ꯀꯔꯝꯅ ꯈꯪꯒꯅꯤ ꯍꯥꯏꯕꯒꯤ ꯃꯔꯝꯗ ꯆꯦꯅꯦꯜꯁꯤꯃꯛꯇꯗ ꯚꯤꯗꯤꯑꯣ ꯑꯇꯩꯁꯨ ꯌꯦꯡꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯊꯥꯒꯠꯆꯔꯤ꯫